ꯃꯅꯤꯄꯨꯔꯗ ꯁꯪꯒꯣꯜ ꯃꯥꯡꯕ ꯁꯪꯒꯣꯜ ꯃꯔꯐꯨ ꯃꯥꯡꯈꯤꯕ ꯑꯃꯁꯨꯡ ꯁꯪꯒꯣꯜꯁꯤꯡ ꯃꯔꯨ ꯔꯦꯁꯄꯦꯛꯇ ꯂꯩꯃꯟꯈꯤꯕ ꯑꯩꯅ ꯈꯪꯖꯔꯒ ꯇꯥꯟꯖꯥꯗꯨ ꯂꯧꯖꯕꯅꯤ ꯇꯥꯡ 2 ꯑꯥꯒꯁꯇ ꯊꯣꯛꯂꯤꯕ ꯁꯪꯒꯣꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯈꯩꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤ ꯑꯅꯤꯁꯨꯕ ꯄ꯭ꯔꯦꯁ ꯃꯤꯠꯅꯤ ꯑꯗꯨ ꯃꯥꯡꯈꯤꯕ ꯅꯠꯇꯅ ꯁꯪꯒꯣꯜꯁꯤꯡꯒꯤ ꯆꯥꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯪꯒꯣꯜ ꯑꯣꯅꯔꯁꯤꯡꯅ ꯃꯃꯤꯡꯁꯤꯗ ꯑꯦꯟꯖꯤꯑꯣ ꯀꯌꯥ ꯑꯃ ꯂꯩꯈꯔꯦ ꯅꯍꯥꯟ ꯄꯦꯔꯦꯗꯁꯨ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯚꯦꯇꯔꯅꯔꯤ ꯑꯦꯅꯤꯃꯦꯜ ꯍꯖꯕꯦꯟꯗ꯭ꯔꯤ ꯑꯗꯣ ꯂꯧꯊꯣꯛꯆꯔꯕꯁꯨ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯊꯣꯛꯇꯨꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯕ ꯍꯥꯏꯕꯗꯤ ꯁꯪꯒꯣꯜꯁꯤꯡ ꯑꯁꯦ ꯁꯪꯒꯣꯜ ꯃꯥꯡꯈꯤꯕ ꯅꯠꯇꯕ ꯁꯪꯒꯣꯜ ꯆꯥꯊꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛꯆꯥꯎ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯑꯣꯏꯕ ꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯑꯃꯇ ꯂꯧꯈꯠꯄꯤꯗ꯭ꯔꯦ ꯂꯅꯥꯏ ꯏꯟꯗꯤꯚꯤꯖꯨꯋꯦꯜ ꯇꯥꯔꯕꯗꯤ ꯍꯌꯦꯡ ꯃꯗꯨ ꯀꯅꯥꯅ ꯊꯦꯡꯅꯒꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃ ꯑꯣꯅꯔꯁꯤꯡꯗ ꯊꯣꯛꯂꯛꯑꯦꯕ ꯃꯗꯨꯅꯅꯤ ꯄꯣꯅꯤ ꯑꯣꯅꯔꯁꯤꯡꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯀꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯒꯅꯤ ꯃꯗꯨꯅ ꯃꯥꯌꯣꯛꯅꯕ ꯌꯥꯕ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯒꯅꯤ ꯑꯗꯨꯒ ꯃꯗꯨ ꯊꯦꯡꯅꯕ ꯄꯨꯝꯅꯃꯛꯇꯣ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯂꯣꯏꯅ ꯆꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯃꯇꯦꯡ ꯂꯧꯖꯔꯒ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯪꯒꯣꯜ ꯑꯁꯦ ꯉꯁꯤꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯂꯦ ꯃꯁꯤ ꯅꯣꯡꯃꯗꯤ ꯃꯥꯡꯈꯤꯕ ꯌꯥꯔꯦ ꯍꯥꯏꯗꯅ ꯊꯝꯖꯟꯅꯕꯒꯤ ꯄꯥꯎꯗꯝꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯌꯦꯡꯖꯔꯕꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯥꯐꯝ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯏꯁꯤꯡ ꯆꯥꯎꯔꯛꯄꯒꯤ ꯑꯋꯥꯕ ꯂꯧꯁꯤꯡꯒꯤ ꯃꯇꯝꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯁꯦ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯂꯝꯐꯦꯜꯒꯤ ꯋꯦꯠꯂꯦꯟꯗ ꯂꯩꯔꯝꯕ ꯂꯝ ꯑꯦꯀꯔ 1,000 ꯍꯦꯟꯅ ꯆꯥꯎꯕ ꯄꯥꯛ ꯆꯥꯎꯔꯕ ꯂꯝꯐꯦꯜ ꯑꯁꯦ 1960ꯒꯤ ꯃꯇꯝꯗ ꯂꯝꯐꯦꯜ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯝꯇ ꯂꯩꯔꯝꯕ ꯅꯠꯇꯦꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯑꯅꯧꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯌꯥ ꯒꯣꯔꯃꯦꯟꯅ ꯄꯤꯊꯣꯛꯄ ꯂꯝꯁꯤꯡ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯗꯨ ꯂꯩꯔꯛꯇꯅ ꯂꯝꯐꯦꯜꯗ ꯁꯪꯒꯣꯜꯒꯤ ꯆꯥꯛꯇꯥꯐꯝ ꯂꯩꯇ꯭ꯔꯦꯕ ꯒꯣꯔꯃꯦꯟꯅ 32 ꯑꯦꯀꯔ ꯑꯃ ꯂꯨꯞ ꯑꯃꯗ ꯁꯤꯟꯅꯕꯤ ꯃꯅꯤꯄꯨꯔ ꯄꯣꯂꯣ ꯃꯅꯤꯄꯨꯔ ꯍꯣꯔꯁ ꯔꯥꯏꯗꯤꯡ ꯑꯅ ꯄꯣꯂꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯁꯪꯒꯣꯜꯒꯤꯗꯃꯛꯇꯅꯦꯅ ꯂꯝ ꯃꯆꯥ ꯑꯃ ꯄꯤ 32 ꯑꯦꯀꯔ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯑꯃꯒ ꯃꯔꯤ ꯇꯧꯅꯕ ꯑꯌꯦꯠꯄ ꯑꯃ ꯂꯩꯕꯗꯒꯤ ꯃꯐꯝ ꯑꯗꯨꯁꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯪꯕ ꯑꯃꯁꯨꯡ ꯁꯪꯒꯣꯜꯁꯤꯡ ꯑꯗꯣ ꯊꯥꯖꯤꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯁꯨ ꯂꯩꯇꯦꯕ ꯒꯣꯔꯃꯦꯟꯅ ꯄꯤꯕꯤꯔꯤꯕ ꯂꯝꯗꯁꯨ ꯆꯪꯕ ꯑꯃꯁꯨꯡ ꯃꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯁꯨ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯇꯕ ꯆꯥꯐꯝꯁꯨ ꯂꯩꯇꯕ ꯑꯗꯨꯒ ꯍꯌꯦꯡ ꯇꯣꯔꯅꯥꯃꯦꯟ ꯃꯇꯝꯗ ꯇꯣꯔꯅꯥꯃꯦꯟ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯆꯣꯡꯊꯣꯛꯂꯒ ꯇꯣꯔꯅꯥꯃꯦꯟ ꯁꯤꯟꯕꯗꯨꯅꯗꯤ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯀꯟꯕ ꯉꯝꯃꯣꯏ ꯃꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯅ ꯊꯥꯗꯣꯛꯐꯝ ꯂꯩꯇ꯭ꯔꯦ ꯁꯥꯟꯅꯕꯨꯡꯒꯤ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯤ ꯁꯪꯒꯣꯜ ꯑꯁꯤ ꯑꯩꯈꯣꯏ ꯇꯣꯛꯆꯔꯒꯦꯅ ꯁꯪꯒꯣꯜ ꯑꯣꯅꯔꯁꯤꯡ ꯑꯗꯨꯅ ꯁꯪꯒꯣꯜꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯑꯝꯕ ꯌꯣꯟꯊꯣꯛꯑꯝꯕ ꯄꯤꯊꯣꯛꯑꯝꯕ ꯃꯇꯝꯗꯗꯤ ꯁꯪꯒꯣꯜꯁꯤꯡ ꯑꯁꯤ ꯃꯔꯥꯏꯕꯛ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯑꯀꯤꯕꯅꯤ ꯁꯣꯛ 2002 ꯑꯥꯒꯁꯀꯤ ꯇꯥꯡ 4ꯗ ꯏꯁꯇꯦꯠ ꯒꯦꯝ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯁꯥꯟꯅ ꯑꯁꯤ ꯃꯁꯤꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔꯇꯃꯛ ꯑꯣꯏꯔꯕꯁꯨ ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯄꯤꯍꯟꯅꯤꯡꯉꯦꯕ ꯍꯥꯏꯕꯗꯤ ꯏꯁꯇꯦꯠꯀꯤ ꯖꯣꯕ ꯑꯣꯏꯕꯗ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯑꯩꯈꯣꯏ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯏꯁꯇꯥꯔꯞꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯣꯏꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯄꯤꯔꯒ ꯁꯪꯒꯣꯜ ꯁꯥꯟꯅꯖꯔꯤꯕ ꯏꯁꯇꯦꯠ ꯒꯦꯝ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯇ ꯀꯔꯤꯒꯨꯝꯕ ꯒꯣꯔꯃꯦꯟꯅ ꯂꯩꯉꯥꯛꯅ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯄꯤꯕꯤꯔꯕꯗꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯏꯟꯇꯔꯦꯁꯁꯨ ꯈꯔ ꯃꯈꯩꯗꯤ ꯂꯩꯕ ꯌꯥꯏꯑꯕ ꯑꯗꯨ ꯅꯠꯇꯕ ꯀꯔꯤꯒꯨꯝꯕ ꯕꯦꯅꯤꯐꯤꯠꯁ ꯑꯝꯇ ꯂꯩꯇꯕ ꯏꯁꯥꯒꯤ ꯏꯔꯟ ꯏꯁꯥꯅ ꯍꯣꯠꯅꯖꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯨꯝꯅꯃꯛ ꯏꯁꯥꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯑꯗꯣ ꯀꯥꯏꯊꯣꯛꯂꯒ ꯁꯪꯒꯣꯜꯕꯨ ꯄꯥꯝꯖꯔꯨꯕꯅꯤ ꯅꯨꯡꯁꯤꯔꯨꯕꯅꯤ ꯍꯥꯏꯗꯅ ꯁꯪꯒꯣꯜꯗ ꯏꯟꯚꯦꯁ ꯇꯧꯖꯕ ꯑꯗꯨꯒ ꯑꯄꯪꯕꯁꯨ ꯇꯥꯕ ꯆꯩꯁꯨ ꯆꯥꯕ ꯂꯥꯂꯨꯞꯁꯨ ꯀꯥꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯍꯥꯟ ꯑꯥꯒꯁꯀꯤ ꯇꯥꯡ 2ꯗ ꯇꯧꯈꯤꯕ ꯄ꯭ꯔꯦꯁ ꯃꯤꯠꯀꯤ ꯃꯇꯨꯡꯗ ꯉꯁꯤ ꯇꯥꯡ 10ꯗ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯜ ꯃꯥꯡꯈ꯭ꯔꯕ ꯑꯣꯅꯔꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪꯁꯤꯡ ꯉꯁꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯑꯩꯈꯣꯏ ꯀꯣꯄꯤ ꯑꯃ ꯊꯥꯖꯤꯟꯖꯔꯦ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯅꯕ ꯑꯣꯅꯔꯦꯕꯜ ꯒꯕꯔꯅꯔꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯃꯥꯒꯤ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃꯁꯨꯡ ꯂꯧꯈꯠꯄ ꯌꯥꯕ ꯑꯦꯛꯁꯟꯁꯤꯡ ꯂꯧꯈꯠꯄꯤꯅꯅꯕ ꯑꯩꯈꯣꯏ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗꯁꯨ ꯑꯩꯈꯣꯏ ꯀꯣꯄꯤ ꯑꯃ ꯄꯤꯖꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯆꯦꯟ ꯆꯣꯡꯂꯤꯕ ꯎꯅꯖꯔꯤꯕ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯁꯤꯅ ꯉꯁꯤꯐꯥꯎꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯗ ꯍꯦꯛ ꯄꯥꯎ ꯇꯝꯃꯤ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯇꯝꯊꯣꯛꯄꯗꯁꯨ ꯐꯖꯗꯦ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯣꯏ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯁꯦꯁ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯕ ꯆꯠꯄ ꯍꯥꯏꯕꯁꯦ ꯅꯣꯡ ꯇꯥꯕ ꯏꯁꯤꯡ ꯆꯥꯎꯕꯒ ꯃꯔꯤ ꯂꯩꯅꯗꯕ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯆꯠꯂꯤꯕ ꯇꯤꯝ ꯑꯗꯨꯅ ꯍꯨꯔꯥꯟꯕꯗꯨꯒꯤ ꯀꯣꯟꯊꯣꯡꯗ ꯏꯁꯤꯡ ꯊꯨꯝꯃꯝꯃꯦ ꯆꯪꯉꯝꯗ꯭ꯔꯦ ꯍꯥꯏꯒꯨꯝꯕ ꯇꯥꯕ ꯌꯥꯝ ꯑꯣꯜꯂꯣꯏꯕ ꯁꯨꯝꯕꯁꯤ ꯌꯥꯎꯋꯦꯕ ꯁꯨꯝꯕꯁꯤꯡ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯀꯔꯤ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯈ꯭ꯔꯕꯒꯦ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯪꯉꯛꯏꯁꯦ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯐꯥꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ꯭ꯔꯥ
ꯃꯈꯣꯏꯅ ꯑꯦꯛꯁꯟ ꯑꯗꯨ ꯂꯧꯔꯔꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯅꯥꯗ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯊꯛꯇ ꯗꯟꯗꯤꯁꯤ ꯀꯅꯥꯗ ꯄꯤꯍꯟꯒꯗꯣꯔꯤꯕꯅꯣ ꯂꯣꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯅꯤ ꯆꯪꯁꯤꯟꯖꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯂꯣꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯆꯪꯂꯒ ꯁꯪꯒꯣꯟꯕ ꯆꯥꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯣ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯁꯪꯒꯣꯟ ꯆꯥꯕꯁꯤꯡ ꯑꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯆꯥꯕ ꯌꯥꯔꯣꯏ ꯆꯥꯔꯕꯗꯤ ꯅꯈꯣꯏ ꯁꯨꯝꯕ ꯄꯅꯤꯁꯃꯦꯟ ꯑꯁꯤ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯍꯧꯔꯛꯂꯤꯕ ꯇꯨꯡꯒꯤ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯁꯤꯡ ꯇꯨꯡꯒꯤ ꯂꯩꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯡꯗ ꯃꯗꯨꯒꯤ ꯄꯔꯥ ꯑꯃ ꯂꯩꯍꯧꯅꯅꯕ ꯑꯦꯛ ꯑꯗꯨ ꯂꯩꯍꯧꯔꯒꯗꯤ ꯃꯗꯨꯒꯤ ꯑꯀꯤꯕ ꯑꯃꯁꯨꯡ ꯌꯥꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯪꯒꯣꯟ ꯑꯁꯤ ꯀꯝꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯈꯣꯡꯖꯪ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯄ꯭ꯔꯤꯟꯁ ꯑꯦꯟ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯂꯩꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯣꯁꯣꯁꯤꯡ ꯃꯦꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯒ ꯂꯨꯞ ꯑꯁꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯏꯔꯨꯛꯆꯥ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯈ꯭ꯋꯥꯏ ꯇꯔꯥꯏ ꯃꯐꯝꯗ ꯁꯪꯒꯣꯟꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯊꯦꯡꯅꯔꯤꯕ ꯃꯄꯨꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯧꯈꯠꯄꯤꯔꯛꯇ꯭ꯔꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯄꯨꯟꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯤ ꯄꯣꯂꯣ ꯑꯁꯦ ꯁꯪꯒꯣꯟ ꯑꯁꯤ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤ ꯇꯧꯖꯕꯅꯤ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ